Manipur State Council CPI की Makhada Semkhiba Cpi Thoubal Local Council की Chahi की Oina Pangthokpa Kuntragani Suba Conference ngasi CPI State AMADI District की LUCHINGBA Kaya SARUK YADUNA Thoubal WANGMATABA MAYAI LEIKAI de LEIBA COMRADE की DEBEN की SANGAI na PANGTHOKKHRE Thoubal District की Veteran Communist Leader Jugeshona Party की Firal Chinkhatuna Haudokiba Thoram aduda MSCCPI की Assistant Secretary S Sorojini Party की Veteran Member W LEIKAI Senior Party Member Dr. KSI Manglem Amadi Thoubal District CPI की Secretary L Ketrana President Member Singh Oina Saruyaki Party Member Singh Leikidraba Comrade Singh Mafamda Minute Amatumina Leptuna Awaba Pangthokpa Loinana Organization Amadi Rajniti की Report Khana Nainaba Anoba Local Council की Member Singh Khanba Party Organization Amasung Rajniti की Oiba Report Puthokduna Khana Nainaba Thoram की Mapumoiba Sarugoi की Thoram aduda wangang laduna MSCCPI की Chairman Control Commissioner Dr. M Naranahai Organization ama chawkhalakpa haibasi matomta chawkhalakadaba nate honabatai samajama chawkhatpagisu natural law haina niyam kaina leijai matomta samaj asi chawkhalakadaba nate khana nainaba kayaga loinana social exchange political change economic growth na chingba hiram kayada ahongba ama laklaba matungda samaj asi chawkhalakadabani Miyam Nungai Lehendang Gadaki Haibasi Yumfa Morega, Communist Party Asi Sembani, CPI Nangasi Lebagasi the Chatnariba political system Masida Apamba Late, Nasi Chatnariba electoral system Masida, Senja Tumja, Senjao Paiba Amadi, Kolai Paiba Sakti Leba Miyoi Shingbo, Luchingbo in a Kanba system ni. Miyangi Aseng Baluchingbado Kanba system nati, Maramasina, CPI na electoral reform ama Semdonaba Matampumada demand out in a lakli. Party members sing the su miyam gidamakta khanduna khana nainaba mifam sing leptana pangthokpa tangai fadi haina phongdoki ngasi ki local council mifam Iran America war khudakta lepkadabani Manipur santi athubada purakadabani mayum thadoktuna leiriba IDP sing athubada mayumda halangadabani Manipur gi aponba saktam ngakadabani mitop singna khandokra fawba mikok thiba yaroi National Highway sing athingba amata yauduna free oina chathangadabani haibana chingba wari kayasu lauki matom kana kanjer kadu unati koi mayam thengar ki struggle bi manunda party kan naru misap se yaujo ne समाज को तो इशू नियम लेजे नेचुरल लॉज मतों के समाज चावल नती है कोई में हम कौन जबन याना दूसरा ठेंगाई ने वो क्या है कि social change political changes economic growth पुनः सिस्टम की लोग लाकर मधु पुनः नहीं नबा अमसुम मधु की समाज से मीन को ओटर करम तो न नुआयना उनसी चारण लेते कि है तो अखिलों की भूमिका फिलोसफी अदु उन्हें के न कम्युनिज्म न तरगा मधु भूतोंगी रो अखिलों मधु भूतोंगी रो कार्ल मार्क्स की मम्मी दबे मार्क्सिज्म में न थोन बुआ अदु न कम्युनिज्म वो भी अखिल से अभी रखेंगे and Communist Party is a party of a new type ano mo kami dolo ni chumna election da mai pangaba MLA wala mo mantri wala changes ideological ko leibu me amsi tasan khomden da kerna nuai ba mi ne ni pu otaba punna nusi charan nuai na devi nabi aba samaj mi satam du bilak to wat madu wakhalo me Communist Party bi khadi